Ngasi numida wairam phongkhiba kangleipaki mairagi pause digi maruoiba pau khara thangalcharaka miyamda khudo tamjike Kuki zo amadi maitegi CSO singi luchingba singa unaduna hauji lamdam asida thoklibe irang asi lakchinduna santi puraknaba watanaragani AK Misra Government of India Ministry of Home Affairs ke advisor AK Misra amadi Intelligence Bureau ke North East ki Joint Director Rajesh Sihari Kamprene Kuki zo amadi maitegi CSO singi luchingba singa unaduna hauji lamdam asida thoklibe irang asi lakchinduna santi puraknaba watanaragani haide bawasin hai ngasi advisor AK Misra amadi Intelligence Bureau North East ki Joint Director Rajesh Sihari Kamprene luchingba team amana Churachandpur da chatuna Kuki jo singi CSO singi unaduna wari sanake Deputy Commissioner Churachandpur gi office da pangthokhiba mifam aduda Kangpokpida based of a Committee on Tribal Unity Kotu Churachandpur da based of a Kuki jo Council amade Phelokjong amade Jiribam da based of a Indigenous Tribals Advocacy Committee ki mihusing susarugya ke mifam aduda maru oina free movement amade highway sing yauna Kuki jo sing nilairiba mafam singda sangsileba total shutdown gi matangda wakhana ki haire amaramda ngarang All Manipur United Craft Organization amuko amade Coordinating Committee on Manipur Integrity Kokomi amade atay CSO singi mhut karagaso All Secretary pung mapandagi hautuna nungtil pung 3 fawa wari sanaki haire wari sanaba aduda Manipur da tangdulay taba hanjilaknaba phase 3 thokna khaidoktuna lambi semba loire masida phase ani haibade khulai lokhatpa amade lambi chathok chachin hanbagi thaba paikhatpa hore 3 suba phase ki oina logi wangbada khulai pariba singi oiba makoiga mari lainana activity ki thaba paikhatpana chingba yauri haiba wafam thamlakhi loyuna AK Misra na su CSO kharagi makedegi poi manga yaba memorandum ama pisingkhre haide pisingkhiba memorandum aduda Manipur miyamna lamdam asida ningtamna chathok chachin yahanba relief camp da lairiba singi masagi mayumda athubada hanjinhanba khulai paiba singna micha miyamda makhada na khutharaktanaba wafam sing memorandum aduda yawi haide makhata pauda Naga MLA taruka Governor Ajay Kumar Balaga unaduna Manipur da santi puraknaba wari sanakre mamang sahi 2019 May 3 Manipur da thogliba tha 12 suraklaba lal asi athuba matamda losinduna ingtapa Manipur ama purakna Manipur da leiriba kanglu machel ama to oina nungsi chanana leiminanaba ngasi Naga gi MLA tarukna Manipur gi Governor Ajay Kumar Balaga Raj Bhavan da unaduna wari sanakre Governor ga unabada wari sanaba aduda Manipur gi lengak sasan toramba haujikti muthakraba BJP lengakta mapum phana support tawkhiba Naga People's Front NPF ki MLA sing haibade awangbai Niumai Khasim Basum Losi Dikho Leisho Kaising Jekumo Sa amade Jahem Lum Pamaina chingba sarugya ke Governor Ajay Kumar Balaga unaduna wari sanakhiba aduda Naga MLA taruk ki makedegi Governor gi mafamda Manipur da thogliba irang asi athuba matamda losinaba PR lengang na lofam thoba dawdang adu lawbiu state asida santi purakna Manipur da laiminariba kangluma sel nungsi chanana mausagum laiminaba adu phangnaba thaba paikhapiu amade Manipur gi mafam khudimakta chathok chachin tawba yadriba amade hauji Kuki jo singna national highway singda matam kaktana total shutdown gi khongjang asi hando anduna mausagum aki akhang yaugduna chathok chachin yanaba thaba paikhappinaba su Governor gi mafamda taksinki haide makhata pauda Kuki jo singna chathariba matang kaktaba shutdown bu NPO na akanba mongda yaningdaba phongdorakle Union Home Minister Misage order matung ina Manipur da free movement lehambagi mayokta Kuki jo singna chathariba matang kaktaba shutdown bu Naga People's Organization NPO na akanba mongda yaningdaba phongdorakle loinuna hauju chathariba total shutdown gi khongjang asi loisinhanaba NPO na lengakta matam thakre NPO na taliba demand asi phangdarabade makhataba akanba khongjang lakani haina mari leinaba singi pokning chingsilakle NPO Game Promotion and Publicity Wing na thopa cherol amana Kuki singna hauju chathariba total shutdown asina maram oiraga Manipur da puna khunda leitaduna mahirol dagi laiminaraklaba Mija miyamda yamna wana khudong chadaba amade
ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯂꯩꯉꯥꯛꯅ ꯈꯨꯗꯛꯇ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯒꯅ NPOꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯄꯥꯎꯅꯤꯡꯈꯣ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯈꯪꯍꯟꯖꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ NSCN-Kꯒ PDF ꯑꯃꯗꯤ KNABꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯌꯥꯎꯈ꯭ꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯉꯔꯥꯡ NSCN-Kꯒ PDF ꯑꯃꯗꯤ KNABꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯑꯁꯤ ꯑꯅꯥ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ kaya yaore haire. Hiram asigi matangda phangba paugi source amana hai. NKAB amadi PDF ki maikaida miyoi kuntraga nithoi rom sikhibaga loinana miyoi yankhai romna aso-apan nangkhre haire. Khut thongnabagi thaudo aduda NSCN-K gi lami ahumsu laikhidre. Laikhidrabasing adugi maming Captain Thiangzang Liangmai sai kuntra, Holam Lai Piyang sai kunganithoi amadi Zabyang Zemi sai kuntraga mga kawi haire. Khut thongnaba aduda NSCN-K na PDF ki kem ani khudum chanba ngamkhibaga loinana yamlaba khulai kaya amasu lawba ngamkhre haina pau aduda makha tare. Makha tarapa pauda Security Force na tungan ba maphamda operation chathabada yamlaba khulai kaya phagakhre. Security Force singdagi lutawkhiba khulai amadi aini yadaba mawongda pairiba nomaising operation chathaduna phagatnaba Manipurgi Governor Ajay Kumar Balana Security Force singda pautak pikhibadagi Security Force na mafam kayada operation chathabada khulai kaya phagapangamle haina Manipur Police ki PRO na thadorappa cherol amana haire. Manipur Police ki PRO na thadorakhiba cherol amana hai. Ngarang Kangpopi District ki New Kaithemambe Police Station gi manungchanba Kolem Village ta chathakhiba thiba hombugi thabakta Insaus Rifles ani, magazine ani, .22mm gi rifles ama, magazine ama, short range projectile launcher ani, mortar bomb taru phagatke. Kaksing District ki Wangu PS na konba Wangu Laifam Awang Singya amadi Waruko Hills Range ki akoiba mafam singda chathakhiba operation dana magazine yaudaba SM Carabine ama, single barrel gun ama, modified ama, 3.3 rifles ama, single barrel gun ama, revolver ama, ICGP Mac marigi maru ani, detonator yaudaba IC grenade taru kg ani lumba, IED ama kg ama lumba IED ama, kg amaga gram songa lumba IED ama, 70mm gi countries mga, Buffing handset ama, tear smoke grenade ama, tear smoke cell soft nose ama, tear smoke cell norman ama, anti-lyo set ama, 9mm rifle round immunization mari, 7.62mm gi rifle round immunization tara, AK rifles KMT case nipan, Insults rifles KMT case kungataret, AK rifles maru taru, Insults rifles ki maru marfuga matoy, plastic bag ama phangki. Imphal District ki Hangang Police na konba Matai Village tagina 51mm gi mortar ama, .32 gi pistol ama, magazine ama, 12 ball single barrel gun ama, Insaus magazine ama, BP jacket ani yauna. Sururchampo District tagi sukhusu khulai kaya phagapangamkhre haire.